Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Thamoi Machet 16 suba tangka. Rocky mapaga Danajit-ka thikamunabagi matangda yamna nungainakide. Danajit na thika dusu fangki. Adugi wahaudagi Rocky mapa yu thakchilaga gari thorakpada accident thoktuna laikide. Danajit na hatpani haina moina khankibani lambigi accident oirabasu aduna maram oiraga machal nupi rinda thaudoktuna Danabirbusu manghanaba hotnakibani. Adusu plan fail oiraga tokibani. Madu pumnamak khanglakpada Danajit na machabu cheksinna senaduna pamda active service da machabu thajinkibani. Danajit na hospital sagatliba mafam sisu Rocky gi mapana hana sel khara pirambani. Moina sel suna piba ngamdabadagi Danajit ta amuk yonthorakbani lamgi mapuduna. Asukkuiba matamdi tuminna leiraga pumnamak sem saba loiraklaba matamsida yalaklibani. Khanghaudana tawrakpa oibana tungda lakpa garidu brake khangfa phaduna khami. Danajit na tonglakpa garidu tataduna thomjilakpada phibam khara thire. Hanna yenglamda tatadu paiba makai thauduna chatkre. Tauriba phibamduda nupa singdu praprap kumtharakduna chensilai aduga asokpa singdu yengi. Danajittu ina masa pumba punglupluple. Nupa singduna tawraga Rims Hospital da yamna thuna pukhatlami. Emergency da duty taramba doctor singdu chengsilaklaga asokpa singdu cheksina yengnaba hotnakre. Ngasiri Danabir masadu ihei hainingba faudabagum itan tanthai duty loiraga magi room da changlakpani. Phone du ring kingduna leirami paikhatlaga yenglubada machalgi oirambaduda pungdu yengi. 11 taramdauri pantharuba tawda lakliba call du receive fat tawi. Hello? Christy kapli. Hello? Dada? Kaidore Thoi? Babung accident thokpagi hospital da laye. Dada, nang lao. Ima su gyan tadre. Ay to phum khangre. Danabir masada ipapa khale. Thoi, babung kyam soke? Khare thina sui. Operation loikre. ICU da laye hozi. Danabir machal bu themjinbi. Thoi, dada heng lakna batawge. Nang hozi kana layino. Niniga laye dada. Phazan layro. Dada amuk tawrake ko. Asi haiduna call du kai aduga malim thaba number du da call tawshili off hairakle. Thoibado ina tawsili ring chatpaga paikhalai. Hello, sir. Pamung soklaga ingonda pau piraktabagi maramsida kaino. Sir, call tawzabani pairaktabaduda text oina tawzakibani. Danabir phone tu thangdoklaga yengi kana gino text khara leirami thoibagi siyoramle source sangna hondoklaga. Kamaina tawba accident no. Babunggi fibamna kamai tawbano atei kana soke. Malimga babungani khara serious ore babunggi se sir sula khaningi hauji ICU da leiri laibak kingsina hairi. Nupa na tadaw na mapitara e. Danabir paudu tabada masadu tarang chatkre tumina chak tingba sakfam dalay. Sir, tabi bro? Tare. Ay hiyang maglak na batawge. Thamo. Call du thamkibaga masada ipapakhatna kanadano call tawnaba honari. Source chawna holi. Masa pumba humang na suloiri. Hanggat handa chatpa yaba chatlaba tungda tumina changsinduna famlagalay. Rosni Kanta thoibagi manakta changsilai thoibana. Kanta, kamain tawre? Ta thoiba, gari duri fare. Aduga midi yaramdre. Gari du sumapu masak hangba ngamdre. Number su thelamde. Thoiba mathasana. Noi kana lairisida. Aikoi manga lairi atei di yumda khara hospital lomda khara maga chatnangre. Thoiba corridor du da thariba chair du da famthaduna. Fare dudi noi sungai pathana batawro. Hayeng sar yoraklaga gari no haibado khanarage. Mathangi ayukni nirlima mikap thoklakpaga phone du hana paikhattuna yengi. Danabirgi call ama fawba leiramde. WhatsApp ta changduna yengi adusu last din du pung 2:30 da leirami machinda takna soli. Last din se aduga ingondana text su halaklamde call su tawraklamdaba. Machindu paithoklaga call tawshili switch off hairakle phone du famung da phat thamlaga sauri hawgatkre.
Achauba waking chatpagi haugalakpada machalna sumang wai teirambadu ubada Ichan yam ngalida nangna yahaurise Tamucho ngantana tumbagi mikap ngana thole adugini Fare tamucho waking chalukigeko Hoi tamucho Achaubasu thongalomda chumdringna thokre Nirlima wai teibidu loishilaga bathroomda iruzaba changkre Premila haugalakduna mangolda thoklaklaga machana thabak pumba loishilamduna leiramle Nirlima wai teibidu loishilaga bathroomda iruzaba changkre Premila haugalakduna mangolda thoklakpada machana thabak pumba loishinduna leiramle Pungse phanadi ngalibane tawrisi kayam ngana haugalaba jano sibo Ngang-ngang dana imungda changlai Nirlima iruzaba loiraga fanek fidol chingkhatlaga laiduk katnaba haiduna duk ising lay hapduna mangang punsiba ipabu khurum jarami loiraduna magi rumda changkre Premilana Chan Kay hage ma Kay dawrige nangbo Ma fi hongiye Cha thangalambane amukte yengamu ai dukan phawda chalukhiye ko Hoi ma Nirlima fanek blue machugi ama setli white machugi furit ama litli magi roomdagi tapli tholakduna kitchen da changlakle mamana cha lolamlibadu loishinaba tawri sanahal changlakduna Chan cha dubu loidribro nangbo Baba loire chanaba chapot leitaba male ima dukan da chatkiye Yare ipade kaisu chaningde cha do oina thaklage sum Nirlima hoiba haiduna kap thamidudagi ama lauduna chadu hairaga mapagi nakte thammi sanahusu chadu thakli phone lakpagi makhol tarai Nirlima prap magi room da chensinki phamung da leiriba phone du paikhalaga yenglubada Sophia oirami nokfet tawna paikhatli Hello Sophia How nupiya Kai lege ayuksda call taraklise Kainum hangi tawbani nangwanda Hayu kaino Aikoi na mama nangga wari sanagi haiba Kanano haise Dana naugi macheni Kai wari sana doi baigade Sanaraga kanglani pahalake ko Nanaugi machena Hello Abem Nirlima sorama sangna hondoklaga Taye che Abem Aikoi nauga nangga muktang unabiyo Aduga nangna mukta themjinbiyo Che, aidi ma kanano haiba khangdi aduga magu unabagi maramsu aingonda leite adugi oirakadi ai thamjarage Asti haiduna koldo fatkai tumina famungda famlaga lei nungai peti natte tanjadu da danabir amuk ningsinglai phone du puthoklaga yenglubani pung taruk adaida online di leirami aduga magi text di yengphabu yengpiramde mabuk ning khangnung nungsirai mamit ani du pina pik than kare Premilana Ichan, cha thangnaba tawsilo Nirlima mapido fatfatai thoklaga Hoi ma Asi haiduna roomdagi thoklakduna mamagi nakta famlaga Ima, tamucho halaktribo Achaubana tungdagi Ai hale Changsilakduna dining chair da fami mamana cha cup ahum puthorakduna dining table mathakta thammi Ichan, tan leirakpani imana nangi Asi haiduna machanupagi yerum aphutpadu plate amada haplaga pi Chan yerum sima chalama chagero Nirlima tandu chana mabungdi yenglaga Chaningdi tamucho Machalgi mamit nganglibadu ubada chaubana Ichan mitu kaidawre Tamucho tinchangkiba aduini Lauthokrabo Nirlima hoi haibagumna mangaktu nomi mamana Achauba yumsi kari semjanningliba nangna matamsi kuiraktrabani ko Ima kaisu semdrasu yanida kaibu semdoino paisa tingnabani Tamucho khara semsiba likkano yamna Achauba charidu loisilaga haugatna Likpa nateda asuk fazariba yumsidabu kaibu semludoino Asi hairamduna thokre Premilana Ichan soibumse oina iroloko aduga tunghanbi khara leirakpani asi tawro Nirlima cha thaklambagi kapsingdu maningda puthokduna fengdokle aduga chak amuk thongatpa hokre Somdana pung 10 tarakpa daida Danabir Imphal International Airport ta thunglari
ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯔꯣꯁꯅꯤꯀꯥꯟꯇꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯔ, ꯂꯒꯦꯖꯇꯣ ꯑꯩ ꯄꯥꯏꯖꯒꯦ꯫ ꯌꯥꯅꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗ ꯂꯒꯦꯖꯇꯣ ꯍꯥꯞꯆꯤꯜꯂꯒ ꯃꯥꯁꯨ ꯀꯥꯈꯠꯈ꯭ꯔꯦ꯫ ꯔꯣꯁꯅꯤꯀꯥꯟꯇꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯐꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯙꯅꯕꯤꯔꯅ ꯀꯥꯟꯇ, ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯍꯥꯟꯅ ꯆꯠꯂꯣ꯫ ꯍꯣꯏ ꯁꯔ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯦ꯫ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯦ꯫ ꯙꯅꯕꯤꯔ ꯄꯠ ꯀꯨꯝꯊꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯔꯣꯁꯅꯤꯀꯥꯟꯇꯗꯨ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯙꯅꯕꯤꯔꯅ ꯂꯥꯞꯇꯛ ꯆꯠꯂꯤꯗꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯑꯅꯤꯗꯨ ꯙꯅꯖꯤꯠꯅ ꯂꯩꯔꯤꯕ ICU ꯑꯗꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯊꯣꯏꯕꯁꯨ ꯂꯩꯔꯝꯃꯤ ꯙꯅꯕꯤꯔ ꯎꯕꯗ꯫ ꯁꯔ, ꯌꯨꯝꯗ ꯆꯪꯕꯤꯔꯨꯔꯕꯣ? ꯆꯪꯗ꯭ꯔꯤ, ꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯕꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯀꯟꯁꯜ ꯗꯣꯛꯇꯔꯁꯦ ꯀꯅꯥꯅꯣ? ꯗꯣꯛꯇꯔ ꯁꯨꯔꯦꯁꯅꯤ ꯁꯔ꯫ ꯙꯅꯕꯤꯔ ꯐꯣꯟꯗꯨ ꯐꯠ ꯂꯧꯊꯣꯛꯂꯒ ꯁꯨꯔꯦꯁ ꯊꯥꯕ ꯅꯝꯕꯔꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯔꯛꯂꯦ꯫ ꯍꯜꯂꯣ, ꯚꯥꯏ꯫ ꯚꯥꯏ, ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ꯫ ꯑꯣꯀꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯔꯨꯝꯗ ꯂꯩꯕ꯭ꯔꯣ? ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯕ꯫ ꯌꯥꯅꯤ, ꯂꯥꯛꯑꯣ, ꯑꯩ ꯔꯨꯝꯗ ꯂꯩꯌꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯂꯒꯦ, ꯑꯩ ꯂꯥꯛꯅꯕ ꯇꯧꯒꯦ꯫ ꯀꯣꯜ ꯊꯝꯕꯒ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯔꯤꯒꯦ ꯄꯥꯕꯨꯡꯒꯤꯁꯦ? ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯤꯌꯦ ꯁꯔ꯫ ꯙꯅꯕꯤꯔꯅ ꯃꯥꯡ ꯊꯥꯔꯒ ꯑꯅꯤꯗꯨ ꯁꯥꯏꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯁꯨꯔꯦꯁꯀꯤ ꯔꯨꯝ ꯑꯣꯏꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯊꯣꯏꯕ ꯗꯣꯛꯇꯔ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯆꯪꯕꯤꯔꯛꯑꯣ, ꯌꯥꯅꯤ꯫ ꯙꯅꯕꯤꯔꯒ ꯊꯣꯏꯕꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯚꯥꯏ, ꯐꯝꯁꯦ꯫ ꯇꯥ ꯊꯣꯏꯕ, ꯐꯝꯕꯤꯌꯨ꯫ ꯚꯥꯏ, ꯄꯥꯕꯨꯡꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯁꯨꯔꯦꯁ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯄꯥꯕꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯤ TBI, ꯍꯥꯏꯕꯗꯤ ꯇ꯭ꯔꯣꯃꯥꯇꯤꯛ ꯕ꯭ꯔꯦꯟ ꯏꯟꯖꯨꯔꯤ ꯑꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯦ꯫ ꯀꯣꯛꯀꯤꯗꯤ ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯣꯏ ꯊꯪꯕ ꯈꯣꯡꯒꯤ ꯁꯔꯨ ꯀꯥꯏꯕꯒꯤꯗꯤ ꯉꯔꯥꯡ ꯑꯣꯄꯔꯦꯁꯟ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯙꯅꯕꯤꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯚꯥꯏ, ICUꯗ ꯂꯩꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯍꯜꯒ ꯑꯣꯏꯕꯒ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯒꯤ ꯊꯝꯕꯅꯤ꯫ ꯋꯤꯛ ꯑꯃꯒꯨꯝꯕꯗꯤ ꯊꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯣ ꯑꯩ ꯑꯣꯔꯊꯣꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯔꯤꯐꯔ ꯇꯧꯒꯦ꯫ ꯑꯗ ꯐꯖꯅ ꯌꯦꯡꯍꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯗꯨꯗ ꯀꯩꯅꯣ ꯈꯔ ꯏꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯗꯨ ꯄꯤꯔꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯅ ꯀꯣꯛꯇ ꯀꯩꯝꯇ ꯇꯧꯍꯧꯗꯕꯁꯤꯅꯤ꯫ ꯍꯣꯔꯦꯟ ꯄꯨꯡ 3 ꯑꯗꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯨ ꯌꯥꯔꯦ꯫ ꯙꯅꯕꯤꯔ ꯄꯤꯔꯛꯂꯤꯕ ꯆꯦꯗꯨ ꯂꯧꯔꯒ ꯊꯦꯡꯀ꯭ꯌꯨ ꯚꯥꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯀꯔꯤꯒꯤ ꯊꯦꯡꯀ꯭ꯌꯨꯅꯣ ꯚꯥꯏ? ꯍꯣꯏ, ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯆꯪꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯈꯨꯠ ꯁꯣꯛꯅꯩ꯫ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯙꯅꯕꯤꯔꯅ ꯇꯥ ꯊꯣꯏꯕ, ꯗꯥ ꯃꯥꯂꯦꯝꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ꯫ ꯁꯔ, ꯃꯥꯂꯦꯝꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ꯫ ꯉꯔꯥꯡꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯕꯅ ꯐꯔꯣꯏꯗꯕ꯭ꯔꯥ? ꯌꯥꯅꯤ, ꯀꯣꯟꯅ ꯆꯠꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯙꯅꯕꯤꯔ ꯃꯁꯥꯗꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯠꯇ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯇꯣꯉꯥꯟꯅ ꯁ꯭ꯄꯤꯁꯦꯜ ꯔꯨꯝꯗ ꯊꯝꯃꯤ ꯃꯥꯂꯦꯝꯁꯨ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯕꯦꯟꯗꯦꯖ ꯌꯦꯠꯂꯝꯃꯤ ꯑꯗꯨꯒ ꯃꯉꯛꯇꯁꯨ ꯅꯦꯛ ꯕꯦꯟ ꯍꯥꯞꯄꯤ꯫ ꯑꯅꯤꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯗ ꯔꯣꯁꯅꯤꯀꯥꯟꯇꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯒꯥꯔꯤꯒꯤ ꯃꯤꯗꯣ ꯐꯥꯕ ꯉꯝꯗꯦ ꯍꯥꯏꯁꯦ ꯅꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯔꯣꯁꯅꯤꯀꯥꯟꯇꯅ ꯗꯥ ꯃꯥꯂꯦꯝ, ꯅꯪꯕꯨ ꯅꯥꯔꯤꯕꯅꯤ, ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯇꯜꯂꯤꯍꯦ ꯂꯥꯏꯃ꯫ ꯊꯣꯏꯕꯅ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯙꯅꯕꯤꯔꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯥꯂꯦꯝ ꯙꯅꯕꯤꯔ ꯎꯕꯗ ꯃꯄꯤ ꯇꯥꯔꯛꯂꯦ꯫ ꯁꯔ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯗꯥ ꯃꯥꯂꯦꯝ? ꯅꯨꯄꯥ ꯃꯥꯟꯗꯕ꯫ ꯁꯔ, ꯄꯥꯕꯨꯡꯒꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯄꯥꯕꯨꯡꯁꯨ꯫ ꯗꯥ ꯃꯥꯂꯦꯝꯁꯨ ꯊꯨꯅ ꯐꯒꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯁꯔ, ꯑꯗꯨꯗꯤ ꯌꯨꯝꯂꯣꯝꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯅꯕ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ꯫ ꯍꯣꯏ ꯗꯥ ꯃꯥꯂꯦꯝ, ꯑꯩ ꯌꯨꯝ ꯐꯥꯎꯕꯗ ꯌꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯅꯕ ꯇꯧꯒꯦ꯫ ꯐꯅꯤ ꯁꯔ꯫ ꯀꯥꯟꯇ, ꯅꯪꯒ ꯅꯣꯏ ꯈꯔ ꯁꯤꯗ ꯂꯩꯔꯣ, ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯨꯀꯣ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯏ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗꯕꯗꯨꯅ ꯃꯆꯜꯗ ꯀꯣꯜ ꯇꯧꯒꯦ ꯈꯟꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯑꯣꯟ ꯇꯧꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯐꯝꯂꯦ꯫ ꯊꯣꯏꯕꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯕꯥꯏꯜꯗꯨ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯃꯆꯥ ꯍꯥꯏꯕ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯝꯕꯒꯤ ꯇꯦꯛꯁ ꯃꯊꯪ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯉꯔꯥꯡꯗꯒꯤ ꯄꯥꯎ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤ ꯈꯟꯅ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯆꯠꯄꯒ ꯄꯥꯏꯔꯛꯏ꯫ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯜꯂꯣ,
Macha. Kaubirakano aingonda. Saunuse. Dada pabungdo accident thoe na hairakpadagi khudakta yumda laknaba tawbada nangonda pau pirakpa kaurini. Nirlima kapngang tawrei. Aingonda kemta haibidaba natro. Aduga haujiktang khak hairakpa natro. Yare. Asi hairaga koldo fatkakre. Haima, macha. Tut lauba makolduda. Ningai se amuk hauri. Asi haiduna koldo amukka tawshinge tawringai thoibagi number da ring lakpadagi koldo fat paikhalaga hairaklibuda tabada sauna. Noi miyam leraga kaidau legi habnida. Thamoi yare, ai yoksilaklage. Sauna koldo fatka e. Ta thoiba kaidau yaroge. Sir, hospital sagaliba domda chatludaba yaridori. Rocky gi mina hospital da kanamta changhandra male. Danabirwa makha karisu hairakte. Thoiba langolongda garidu mamai leiduna thautharaklei. Hospital sariba mafamdu yausilakpadadi sem sagatpa pungloi loiduna leiramle. Mapana mangonda haibadi tha ama faramkiroi. Asuk thuna karamdano khalli. Anidu garidagi kumtharaklaga hospital manungda changlakle. Rocky hospital manungduda chairman gi famfamdu famduna makhongdu table da thamlaga leirami. Madu ubada thoibadi mai hauna saukre. Prap changsinduna Rocky bu laktana hekta chingthoi aduga mamaida kinna bob launa thinjinki. Rocky gi leiriba mi singdu thoibada paisilai Danabirna. Noi kanamtana thoibada sokpa matamda noi pulap mafam sire hingna phumgadabni. Nupa singdu kiraduna taduna leiriba Rocky bu chingkhatlaga lefalli. Rocky sauna. Aina kaidawki yango minai machanam. Asi haiduna magi khongloi singduga loinana sauna chakre. Danabirdi masadu gyanama imang manglabani aduna hairei. Ta thoiba hospital se pabung nei ngoda haibadadi tha fadri. Asuk thuna kamaina sagat paloram nibno. Sagat pari kuirabani. Sarna Rajasthan da leiringai matamdagi sagat pani. Chayena bakhara leibana loishinaba yadabdagi leibani. Pumnamak loishinaba loinarabani. Amuk nongna yalaklibasini. Danabir mapana tawramlibase khallubada gyan mangle. Mana khangdaba mapagi magul yamna leiramle. Warido haifeta haibiyo ta thoiba. Sigi hospital sari lamse Rocky gi mapana hana leiramba oiramale. Moina paisa piba ngamdabadagi sir babungda amuk yonthorakpa oiramale. Lamgi mapusina adugini. Adudi Rocky hoida paisa do handokidra chala mapuna. Handokre haibagi che changloina lei sir. Okay, ai gyan tare. Mafam se ahen mami khra thamse. Farm da leiriba mi singdu sida khra laknaba haibikro ta thoibana tubada. Ai yumlamdam ta chaluki gi. Ta thoiba moi laktre phobudi mafam se leibi horo. Fani sir, ado angang khra loina bi ko sir. Yanida kaistoro. Sir, yeknaba yamba pabungni. Kitang komthopada soidoribani aduna. Danabir thoibada yenglai. Hoi ta thoiba. Asi haiduna thokre. Moi nupa macha ahum mamaga maga punna yumda lakle. Danabirna yumda yaurakpadu pungani tagadore gate to hanglaga sumangda gari da thauchilakle. Nupa macha kharasu sumangda leiba ui. Danabir gari dagi kumtharae. Mama ketuki imungdagi prap thoglai. Khabar amasu makhutta pairakle. Bungo ngaiko mai okisi. Asi haiduna maiketuna khabarduda mai churaga makhada thami. Danabir maidu tapna kanthokduna. Ima, nang kristogdiko. Ketuki mapira chelaga. Bungo, ima kaisu togdi. Nang pabungdi, nang bu hospital da changlak pro. Ima, kapkanuse. Pabungdo, kaisu tawroi hairabani. Ai hospital da gini laklise, doktor gasu unaraklabani. Ima, ai ngarang dagi kemta charakri, chaklami, chakida chage lao. Lao, ima chak thibirage. Asi haiduna kitchen da punna changminarakle. Danabirsu mamagi tung inaduna changlai. Kain sangno ima. Lapu tharo irombane. Bunga napido hana hongdokluraga charo dana. Hana charage ima aduga kona honglage. Asi haiduna dining chair du chingthoklaga famthai. Sese charo. Thiba loiduna thamlaba chakpu khamdu machada pi. Ima di charabo. Chadriye. Asuk thinglasibo kaidoriba charge lao.
Bungo, nang pabungna gyan lakdri phawbadi ima karisu chaningwa poktene. Dhanabir karisu hairudre masu chaktu chasinba ngamdre khara charaga hagotkhre aduga manakta lairiba kompaktuda makhut hamkhre. Bungo, kaidore uklabro nangbo? Hoi ma. Hairamduna kitchendagi tholaktuna magi roomda changlai aduga bathroomda changduna masa sengdokle loibaga dress hongduna amuk tholakle. Bungo, kaida mu chatke haibano? Ima ai hospital phawdung chatluge. Aisu yahorage adudi. Ima, akhoi thoidi. Coaching chatkibani chatloga yaba nate namdana thakhrini. Tholaslo. Asi haiduna mana mang thaduna chatkre. Dhanabir Nirupama chamadon silaga. Ima go hospital da noyana chalamo. Ai thabam ta haidokluge. Funny sir. Asi haiduna mamaga punna moi Nirupama chani ga chatkre. Dhanabir maga driver angang amaga patsoi rom da haitharakle. Lambida kainom thaki si hainaduna dukan amagi mamangda gari do khamlaga changlakpani. Naha nupa ani churup leirami aduga moine he gari da karaga thaukibaga. Dhanabir dukanduda chonga chapi ama thadaraga masu churup upu malaubani. Maklap asangbadu prap thangduna laklaga gari da fatkarakle. Nauba, hauzik thaukiba gari do yam thuna tano. Naubasu gari do full speed te hekta netlaga thaukiba gari do tanarai. Lamhang khara oiba mapa amada gari duki mamangda fatta chili. Dhanabir prap gari dagi kumthakiduna gari duda tongdiba nupa do chingtharaga mamai mamit khangdana thazilli.